ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯊꯧꯕ ꯀꯧꯖꯩ꯫ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯖꯕꯅꯤ꯫ ꯕꯕꯥ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯤꯕꯁꯤꯗ ꯉꯥ ꯊꯥꯗꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯝꯃꯤ꯫ ꯑꯩꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯁꯤ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯀꯣꯏꯕ ꯂꯥꯡꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯆꯥꯕ ꯊꯛꯄ ꯇꯧꯗꯨꯅ ꯂꯩꯊꯣꯛꯑꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯑꯩꯁꯦ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯆꯥꯛ ꯆꯥꯅꯔꯨꯔꯒ ꯌꯨꯝ ꯌꯧꯔꯛꯄꯗ ꯄꯨꯡ 12 ꯇꯥꯒꯗꯧꯔꯦ꯫ ꯑꯩꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯒ ꯕꯕꯥꯒ ꯏꯃꯥꯒꯗꯤ ꯇꯨꯝꯗꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯃꯩ ꯇꯤꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯆꯪꯉꯛꯄꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ "ꯊꯧꯕ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯏꯄꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯁꯤ." ꯑꯩꯁꯨ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯏꯍꯥꯛ ꯃꯩ ꯇꯤꯛꯐꯝ ꯑꯗꯨꯗ ꯆꯪꯉꯒ ꯍꯪꯉꯝꯃꯤ, "ꯕꯕꯥ, ꯀꯔꯤ ꯂꯩꯔꯒꯦ?" ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯆꯩꯔꯛꯑꯝꯃꯤ, "ꯊꯧꯕ, ꯅꯪ ꯑꯃ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ? ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯪꯉꯤ, ꯊꯋꯥꯏꯁꯨ ꯌꯥꯎꯗꯦ. ꯅꯃꯥꯒ ꯑꯩꯒꯅ ꯇꯧꯔꯤꯕꯁꯤꯗꯁꯨ ꯃꯥꯏ ꯑꯣꯟꯁꯤꯟꯗꯦ. ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯁꯨꯔꯒ ꯅꯪꯅ ꯁꯨꯝ ꯀꯣꯏꯕ ꯂꯥꯡꯕ ꯉꯥꯎꯕ ꯇꯧꯗꯨꯅ ꯂꯩꯔꯦ. ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯕꯗꯤ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣꯅꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ, "ꯕꯕꯥ ꯏꯃꯥ, ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯐꯥꯝꯁꯨ ꯕꯕꯥ ꯍꯣꯏꯅ ꯁꯦꯟꯅꯔꯤꯕꯅꯤ. ꯍꯌꯦꯡ ꯅꯣꯏꯅ ꯉꯝꯗ꯭ꯔꯒ ꯑꯩ ꯑꯃꯨꯛ ꯇꯧꯔꯒ ꯂꯣꯏꯔꯦ." ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅ ꯁꯥꯎꯅ ꯑꯃꯨꯛ, "ꯅꯪꯕꯨ ꯅꯈꯣꯡ ꯅꯈꯨꯠ ꯇꯦꯛꯄ꯭ꯔꯣ? ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯉꯝꯅꯕ ꯄꯩꯁా ꯇꯥꯜꯂꯨꯗꯅ. ꯈꯔ ꯂꯩꯔꯒꯗꯤ ꯅꯇꯨ ꯊꯤꯒꯦꯁꯨ ꯍꯥꯏꯔꯛꯑꯅꯤ." ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯈꯔ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗꯨ ꯇꯧꯔꯨꯔꯕꯅꯤ나 ꯌꯨꯁꯨꯈꯔ ꯉꯥꯎꯕꯗꯒꯤ ꯕꯕꯥꯒ ꯋꯥꯗꯨ ꯈꯔ ꯉꯥꯡꯅꯔꯝꯃꯤ꯫ ꯕꯕꯥꯒ ꯑꯩꯒ ꯋꯥ ꯈꯔ ꯉꯥꯡꯅꯕꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ. ꯄꯨꯡꯁꯦ ꯊꯦꯡꯉꯦ, ꯅꯄꯥꯗ ꯅꯆꯤꯟ ꯈꯨꯝꯒꯅꯨ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯒꯤꯗꯤ ꯑꯄꯣꯛꯄ ꯅꯄꯥꯅꯤ. ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯅ ꯉꯥꯡꯂꯤꯕꯅꯤ." ꯑꯩꯁꯨ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯕꯕꯥꯗ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯑꯩꯅ ꯇꯥꯔꯝꯃꯤ꯫ "ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ, ꯃꯣꯏ ꯄꯥꯕꯨꯡ ꯑꯉꯥꯡ ꯑꯣꯏ ꯇꯧꯔꯤꯅꯤ. ꯈꯔ ꯂꯩꯔꯒ ꯃꯔꯥꯏꯅ ꯐꯖꯅꯤ." ꯏꯃꯥꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕꯅꯣ? ꯅꯪꯅ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯗꯣꯏꯅꯤ. ꯃꯃꯥ ꯅꯣꯏꯅ ꯑꯉꯥꯡ ꯀꯟꯈꯠꯄꯁꯦ ꯀꯟꯈꯠꯂꯤꯗ. ꯑꯉꯥꯡ ꯑꯣꯏꯔꯤꯗꯤ ꯍꯥꯏꯔꯒ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏꯁꯤꯅꯤ. ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯗꯨꯝ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯕꯕꯥꯅ ꯑꯩꯁꯤ ꯅꯨꯄꯤ ꯊꯤꯕꯤꯔꯁꯤ, ꯅꯠꯇ꯭ꯔꯒꯗꯤ ꯈꯔ ꯆꯠ ꯈꯔ ꯆꯥ ꯇꯧꯔꯒ ꯂꯩꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯄꯥꯅ ꯍꯥꯏꯔꯤꯁꯤꯅ ꯐꯔꯅꯤ. ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯗꯣꯔꯦ. ꯁꯦꯟ ਤਾꯟꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ." ꯑꯩꯅꯁꯨ, "ꯏꯃꯥꯗ, ꯏꯃꯥ, ꯄꯩꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯅ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕ ꯅꯠꯇꯦ. ꯑꯗꯨꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤ. ꯑꯩ ꯏꯃꯥꯟꯅꯕ ꯂꯥꯛꯑꯦ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯃꯥꯒ ꯕꯕꯥꯒꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯑꯩꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤ ꯑꯩꯅꯁꯨ ꯑꯩꯒ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯕꯦꯟꯗ ꯆꯪꯁꯜꯂꯕꯅꯤꯅ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔꯁꯤ ꯌꯥꯝꯅ ꯑꯣꯏꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯊꯕꯛ ꯁꯨꯅꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯑꯃꯠꯇ ꯁꯤꯟꯅꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯆꯪꯉꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ. ꯄꯩꯁꯥ ꯊꯣꯛꯅꯕ ꯂꯝꯕꯦꯜ ꯑꯃ ꯌꯦꯡꯁꯤ." ꯑꯩꯅꯁꯨ, "ꯕꯕꯥꯒꯤ ꯐꯥꯔꯝ ꯃꯆꯥꯁꯦ ꯑꯩꯅ ꯁꯦꯟꯅꯔꯒꯦ. ꯑꯗꯨꯒ ꯉꯥ ꯃꯈꯟ ꯃꯈꯟ ꯊꯥꯗꯗꯨꯅ ꯌꯦꯡꯉꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯌꯥꯕꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯑꯩꯅ ꯕꯕꯥ ꯏꯃꯥꯗ ꯐꯥꯔꯝ ꯑꯗꯨ ꯑꯩ ꯁꯦꯟꯅꯖꯔꯒꯦ ꯍꯥꯏꯔꯨꯕꯗ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯏꯃꯥ ꯕꯕꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯟꯗ꯭ꯌꯥ ꯋꯥꯏꯔꯝꯗꯣ ꯑꯩꯅ ꯐꯥꯔꯝꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯗꯅ ꯆꯠꯄꯗ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯃꯒ ꯏꯃꯥꯟꯅꯕ ꯑꯃꯒ ꯃꯈꯣꯏꯅꯤ ꯂꯥꯛꯄꯗꯣ ꯑꯩꯅ ꯎꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯍꯪꯉꯝꯃꯤ, "ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ?" ꯑꯩ ꯎꯕꯗ ꯏꯌꯥꯝꯕꯗꯨꯒ ꯏꯃꯥꯟꯅꯕ ꯑꯗꯨꯒꯅ ꯅꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯊꯧꯕ, ꯅꯪꯗꯤ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯅꯁꯛꯀ ꯎꯈꯤꯗ꯭ꯔꯦ. ꯉꯥꯎꯁꯤꯟꯅꯕꯁꯨ ꯍꯜꯂꯕ ꯃꯥꯜꯂꯤꯅꯦ." ꯑꯩꯅꯁꯨ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯊꯣꯛꯂꯛꯏꯗ, "ꯅꯣꯏꯅ ꯃꯇꯥꯡ ꯆꯥꯗꯕꯒꯤ ꯊꯦꯡꯅꯗꯕꯅꯤ. ꯑꯗꯣ ꯅꯕꯥꯅꯤꯗꯤ ꯀꯗꯣꯝꯗ ꯆꯠꯂꯨꯕꯅꯣ?" ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯍꯌꯦꯡꯁꯦ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯕꯅꯤ. ꯑꯗꯨꯒꯤ ꯃꯤ ꯍꯪꯅꯕ ꯂꯥꯛꯏꯕꯅꯤ. ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯗ꯭ꯔꯒꯗꯤ ꯆꯠꯄꯗꯣ ꯌꯥꯔꯣꯏ. ꯑꯗꯨꯒꯤ ꯃꯤ ꯊꯤꯕ ꯁꯨꯝ ꯊꯣꯔꯛꯄꯅꯤ."
ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯩꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤ ꯊꯕꯛꯅꯣ, ꯑꯩꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯣꯏꯒꯤ ꯊꯕꯛꯇꯨꯕꯨ? ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯌꯥꯝꯕꯗꯨꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯧꯕ ꯅꯪꯕꯨ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯒꯗ꯭ꯔꯥꯅꯦ? ꯌꯥꯗꯕ ꯑꯣꯏꯔꯒꯗꯤ ꯆꯠꯁꯤꯅꯦ, ꯅꯪꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯗꯣꯏꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯏꯌꯥꯝꯕ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯗꯣꯏꯅꯣ ꯂꯥꯡꯐꯩꯗ ꯆꯠꯇꯣꯏꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯃ ꯌꯥꯎꯔꯤꯗꯨꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯥꯅ ꯐꯖꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯌꯨꯝ ꯁꯥꯕ ꯆꯠꯀꯗꯕꯅꯤ, ꯄꯩꯁా パꯏꯈ꯭ꯔꯕ ꯃꯤꯒꯤ ꯌꯨꯝꯅꯤ, ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯅꯤ, ꯅꯪꯁꯨ ꯆꯠꯂꯨꯁꯤ꯫ ꯑꯩꯁꯨ ꯃꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯐꯥꯝꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯕꯕꯥ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤꯗꯨ ꯇꯝꯃꯝꯃꯤ꯫ ꯕꯕꯥ ꯑꯩ ꯍꯌꯦꯡꯗꯒꯤ ꯂꯥꯡꯐꯩꯗ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ, ꯑꯗꯨꯅꯁꯨ ꯄꯩꯁꯥ ꯈꯔ ꯀꯥꯟꯅꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯕꯨꯡꯉꯣ ꯂꯥꯡꯐꯩꯗ ꯆꯠꯄꯗꯨꯗꯤ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦꯗ, ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯁꯨꯕ ꯌꯥꯕ ꯑꯣꯏꯅ ꯌꯦꯡꯉꯨ꯫ ꯕꯕꯥꯅꯗꯤ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯆꯠꯂꯨ, ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯇꯧꯕꯇꯕꯨ ꯆꯦꯛꯁꯤꯟꯅꯗꯤ ꯆꯠꯂꯨ, ꯐꯥꯝꯁꯤꯗꯤ ꯅꯃꯥꯒ ꯑꯩꯒꯅ ꯌꯦꯡꯁꯤꯜꯂꯒꯦ, ꯌꯨꯝꯁꯤꯅ ꯏꯃꯧꯅ ꯁꯪꯖꯍꯧꯔꯁꯅꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯗꯤ ꯑꯩꯒꯤ ꯏꯑꯣꯡ ꯏꯇꯧ ꯑꯁꯤ ꯃꯥꯅ ꯈꯪꯕꯅꯤꯅ ꯃꯥꯗꯤ ꯀꯌꯥ ꯌꯥꯅꯤꯡꯉꯝꯗꯦ ꯑꯩꯅ ꯂꯥꯡꯐꯩꯗ ꯆꯠꯇꯣꯔꯤꯁꯤ꯫ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯍꯧꯅꯔꯒ ꯑꯩꯈꯣꯏ 6 ꯊꯕꯛ ꯃꯐꯝ ꯂꯥꯡꯐꯩꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯐꯝꯗꯨ ꯌꯧꯔꯗꯨꯅ ꯃꯍꯥꯖꯣꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯂꯩꯅꯕ ꯈꯣꯜꯂꯥꯁꯨ ꯁꯦꯝꯃꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯗꯣꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯂꯝꯍꯥꯡ ꯑꯣꯏꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯗꯣꯔꯤꯕꯁꯤꯒ ꯈꯔ ꯃꯈꯩꯁꯨ ꯂꯥꯞꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯂꯩꯗꯣꯔꯤꯕ ꯈꯣꯜꯂꯥꯗꯨ ꯇꯤꯟꯅ ꯈꯥꯖꯤꯟꯗꯨꯅ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯂꯥꯛꯇꯒ ꯉꯥꯏꯔꯤꯕꯅꯤꯅ ꯁꯥ ꯆꯥꯁꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯗꯤ ꯁꯥ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯇꯨꯝꯕ ꯆꯪꯅꯔꯀꯥꯟꯗ ꯑꯩꯅ ꯃꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏ, ꯑꯩꯗꯤ ꯈꯔ ꯀꯤꯒꯜꯂꯤ, ꯃꯐꯝꯁꯤꯅꯒ ꯂꯝꯍꯥꯡ ꯑꯣꯏꯕꯅꯦ, ꯑꯩꯗꯤ ꯃꯌꯥꯏ ꯊꯪꯉꯒ ꯇꯨꯝꯒꯦꯀꯣ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯣꯏꯁꯨ ꯅꯣꯛꯇꯨꯅ, ꯀꯩꯅꯣꯅꯦ ꯊꯧꯕ ꯅꯨꯄꯥꯅꯕꯨ ꯑꯗꯨ ꯀꯤꯕ꯭ꯔꯣ? ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ 6ꯅꯤ, ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯗꯣ ꯅꯪꯅ ꯌꯥꯝꯅ ꯀꯤꯔꯒꯗꯤ ꯃꯌꯥꯏꯗ ꯇꯨꯝꯒꯦꯁꯨ ꯇꯨꯝꯃꯣ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯣ ꯑꯩꯅ ꯃꯌꯥꯏ ꯊꯪꯗꯨꯅ ꯃꯣꯏꯅ ꯃꯇꯥꯏ ꯃꯇꯥꯏ ꯊꯪꯗꯨꯅ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅꯔꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯍꯤꯡꯗ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯅ ꯃꯤꯀꯞꯁꯦ ꯊꯣꯔꯛꯏ꯫ ꯑꯩꯅ ꯌꯦꯡꯕꯗ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯣꯏꯗꯤ ꯏꯁꯤ ꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯁꯨ ꯏꯊꯟꯗ ꯃꯄꯥꯟꯗ ꯊꯣꯛꯎꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯪꯒꯦ ꯇꯧꯔꯛꯄꯗ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯅꯣ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯁꯥꯎꯝ ꯑꯃ ꯐꯪꯉꯝꯃꯤ꯫ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯐꯠ ꯂꯥꯎꯅ ꯌꯦꯡꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯈꯔ ꯍꯧꯅ, ꯀꯅꯥꯅꯣꯅꯦ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯇꯨꯡꯗ ꯆꯠꯂꯤꯁꯤꯕꯣ? ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯃꯨꯛ ꯃꯨꯟꯅ ꯈꯟꯊꯔꯒ ꯀꯤꯖꯔꯛꯄꯗꯒꯤ ꯑꯃꯨꯛ ꯊꯨꯅ ꯆꯪꯉꯛꯇꯨꯅ ꯍꯤꯞꯄꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯜꯂꯤ, ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ, ꯀꯩꯅꯣꯅꯤ ꯇꯧꯔꯤꯁꯤꯕꯣ? ꯇꯝꯅꯔꯤꯕ ꯀꯥꯏꯗꯨꯔꯅꯤ? ꯍꯣꯏꯗ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕ ꯍꯧꯗꯣꯏꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯉꯟꯇꯥ ꯉꯟꯇꯥ ꯍꯧꯒꯠꯅꯗꯨꯅ ꯕ꯭ꯔꯁ ꯇꯧꯊꯣꯛꯂꯒ ꯊꯕꯛ ꯁꯨꯐꯝꯗ ꯆꯪꯗꯨꯅ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯑꯩꯗꯤ ꯊꯕꯛꯁꯦ ꯀꯌꯥ ꯁꯨꯔꯛꯇꯕꯅꯤꯅ ꯀꯌꯥ ꯍꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯁꯨꯃꯤꯟꯅꯔꯕ ꯃꯇꯨꯡ ꯏꯌꯥꯝꯕꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯧꯕ ꯅꯪ ꯆꯥꯛ ꯊꯣꯡꯂꯁꯨ ꯊꯕꯛꯁꯨ ꯀꯌꯥ ꯍꯩꯕ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯇꯩꯁꯤꯗꯤ ꯂꯣꯏꯅ ꯍꯩꯔꯦ, ꯑꯗꯨꯅ ꯅꯪ ꯑꯣꯏꯅ ꯆꯥꯛꯇꯣ ꯊꯣꯡꯂꯨꯔꯣ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯈꯣꯜꯂꯥꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛꯇꯣ ꯊꯣꯡꯉꯝꯃꯤ꯫ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯇꯤꯟ ꯃꯊꯛꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯆꯧꯕ ꯑꯃ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯈꯣꯜꯂꯥꯒ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯒꯁꯨ ꯈꯔ ꯑꯗꯨꯝ ꯂꯥꯞꯅꯩ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯈꯪꯂꯗꯨꯅ ꯊꯨꯅ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯑꯩꯁꯨ ꯇꯟꯅ ꯇꯟꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯣꯏꯁꯨ ꯆꯪꯉꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯧꯕ ꯆꯥꯛ ꯂꯣꯏꯔꯕꯣ? ꯆꯥꯛ ꯂꯥꯝꯃꯦ, ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯔꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯑꯕꯅꯤ꯫ ꯑꯩꯅꯁꯨ ꯂꯣꯏꯔꯦ, ꯅꯈꯣꯡ ꯅꯈꯨꯠ ꯍꯥꯝꯂꯨꯔꯣ, ꯆꯥꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯄꯨꯟꯅ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯁꯦ ꯊꯕꯛꯇꯨ ꯑꯃꯨꯛ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥꯁꯦ ꯊꯕꯛ ꯁꯨꯕꯗꯣ ꯀꯌꯥ ꯃꯉꯝ ꯆꯠꯂꯝꯗꯦ꯫ ꯁꯨꯝ ꯁꯨꯔꯛꯄꯅ ꯅꯨꯡꯗꯥꯡ ꯇꯥꯁꯜꯂꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯒ ꯏꯔꯨ ꯂꯨꯖꯊꯣꯛꯑꯝꯃꯤ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯗꯨꯅ ꯑꯩꯈꯣꯏꯁꯦ ꯆꯥꯅꯕ ꯇꯧꯔꯤꯉꯩ ꯑꯩꯅ ꯃꯄꯥꯟꯗ ꯀꯩ ꯀꯩꯅꯣ ꯐꯠꯇ ꯍꯥꯎꯊꯤ ꯍꯩꯗꯣꯛꯄ ꯊꯣꯔꯛꯄꯗ ꯂꯥꯞꯇꯛꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯨꯄꯤꯒꯤ ꯐꯤꯕꯝꯁꯨ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯃ ꯆꯠꯈꯤꯕꯗꯣ ꯑꯩꯅ ꯑꯃꯨꯛ ꯎꯍꯧꯔꯝꯃꯤ꯫ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯃꯐꯝ ꯌꯨꯝꯗꯨꯒꯤ ꯃꯅꯥꯛꯇꯅꯤ꯫
ꯑꯩꯅꯁꯨ ꯀꯩꯅꯣꯅꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯑꯁꯤꯗ ꯆꯪꯈ꯭ꯔꯤꯕꯁꯤꯅ? ꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯑꯩꯁꯦ ꯇꯨꯃꯤꯟꯅ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯑꯃꯨꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛ ꯇꯨꯝꯅꯔꯦ꯫ ꯑꯩꯅ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯐꯣꯟ ꯇꯧꯔꯛꯇꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯁꯨ ꯇꯨꯝꯃꯒꯦ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯊꯝꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯆꯪꯉꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯑꯩꯅ ꯉꯁꯥꯏ ꯎꯈꯤꯕ ꯅꯨꯄꯤꯗꯨ ꯃꯗꯨ ꯑꯃꯨꯛ ꯑꯩꯅ ꯈꯔ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯀꯤꯔꯁꯨ ꯀꯤꯅ ꯍꯟꯗꯛꯇꯤ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤꯀꯣ, ꯅꯨꯄꯤꯗꯨ ꯑꯗꯨꯝ ꯑꯩꯅ ꯎꯅ ꯎꯅ ꯃꯃꯤ ꯁꯥꯃꯤ ꯇꯝꯅ ꯇꯝꯅ ꯃꯥꯡꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯈꯣꯂꯥ ꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯣꯏ ꯃꯌꯥꯝꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨꯅꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯊꯧꯕ, ꯅꯪꯅ ꯑꯍꯤꯡ ꯑꯁꯤꯗ ꯍꯧꯗꯣꯔꯤꯁꯤꯕꯣ? ꯑꯩꯅꯁꯨ ꯃꯣꯏꯗ ꯋꯥꯔꯤꯗꯣ ꯇꯝꯃꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯇꯝꯅꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯏ, ꯑꯩꯒꯤ ꯏꯁꯥꯁꯦ ꯁꯥꯎꯟ ꯈꯔ ꯐꯪꯉꯤ꯫ ꯍꯧꯖꯤꯛꯇꯁꯨ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯄꯗ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯕꯝꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯁꯥꯏ ꯃꯄꯥꯗ ꯂꯦꯞꯄꯝꯕ ꯎꯔꯛꯏ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯣꯏ ꯃꯌꯥꯝꯁꯨ ꯅꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦꯔ ꯊꯧꯕ, ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯪꯅꯁꯜꯂꯛꯏ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯀꯗꯥꯏꯗꯒꯤ ꯕꯨꯅꯣ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯀꯥꯟꯁꯤꯗ? ꯇꯨꯝꯃꯣ ꯊꯦꯡꯉꯦ, ꯅꯪꯅ ꯀꯤꯗꯅ ꯋꯥꯈꯟꯗ ꯍꯦꯟꯅ ꯈꯟꯖꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯕꯣ, ꯅꯪꯁꯤꯃ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ꯫ ꯑꯩꯁꯨ ꯃꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯕꯁꯨ ꯍꯥꯏꯐꯦꯠ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ, ꯖꯒꯥꯁꯤ ꯀꯔꯤꯅꯣꯃꯗꯤ ꯇꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯅꯗꯤ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯀꯣꯟꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯜꯂꯛꯏ, ꯅꯣꯏꯗꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯀꯅꯤ, ꯈꯪꯒꯅꯤ, ꯐꯩ ꯑꯗꯨꯕꯨꯗꯤ ꯅꯣꯏꯗ ꯎꯕ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤ꯫ ꯑꯩꯅ ꯈꯔ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯑꯩꯒꯤ ꯋꯥꯕꯨ ꯅꯣꯏꯅ ꯊꯥꯖꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯑꯩꯁꯨ ꯇꯨꯝꯊꯕ ꯌꯥꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯩꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯨꯝꯊꯕ ꯑꯣꯏꯕꯅ ꯃꯤꯀꯞ ꯊꯣꯛꯑꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯑꯗꯨꯅ ꯑꯩꯕꯨ ꯉꯟꯇꯥꯅ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ ꯊꯧꯕ, ꯍꯧꯒꯠꯂꯣ, ꯄꯨꯡ 6 ꯇꯥꯔꯦ, ꯊꯕꯛ ꯉꯥꯏꯍꯥꯛ ꯍꯧꯔꯨꯁꯤ꯫ ꯑꯩꯅꯁꯨ, ꯏꯌꯥꯝꯕ ꯑꯩ ꯆꯥꯛ ꯊꯣꯡꯍꯧꯔꯒꯦ, ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯍꯤꯡ ꯇꯨꯝꯗꯕꯒ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯌꯥꯝꯕ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯆꯩꯔꯛꯏ, ꯑꯍꯤꯡꯗꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣ ꯄꯨꯈꯟꯗ ꯈꯟꯖꯟꯗꯅ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ? ꯐꯔꯦ, ꯅꯪ ꯆꯥꯛꯇꯤ ꯊꯣꯡꯉꯝꯃꯣ, ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯆꯪꯉꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯏꯅꯝ ꯅꯝꯁꯤꯟꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯐꯣꯟꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯇꯧꯔꯛꯏꯕꯗꯨ ꯀꯅꯥꯅꯣ ꯌꯦꯡꯗꯨꯅ ꯄꯥꯏꯈꯠꯂꯨꯕꯗ ꯌꯨꯝꯗꯒꯤ ꯕꯕꯥ ꯑꯣꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯃꯃꯪ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯕꯨ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯍꯪꯉꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯈꯨꯝꯃꯤ, ꯕꯕꯥ ꯅꯨꯃꯤꯗꯥꯡ ꯉꯁꯥꯏꯗ ꯅꯨꯄꯤ ꯑꯃ ꯑꯩꯅ ꯍꯦꯛ ꯎꯏ, ꯃꯣꯏ ꯑꯇꯩꯁꯤꯡꯗꯤ ꯑꯃꯠꯇ ꯎꯗꯦ ꯍꯥꯏ꯫ ꯂꯥꯏꯔ ꯃꯤꯔ ꯈꯪꯗꯦ ꯅꯨꯄꯤꯗꯣ ꯇꯨꯝꯕꯁꯨ ꯍꯧꯒꯠꯇ꯭ꯔꯤ, ꯏꯁꯥꯁꯦ ꯏꯅꯝ ꯅꯝꯁꯟꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗ ꯕꯕꯥꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯉꯣꯟꯗ, ꯗꯗꯥ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯈꯣꯟꯖꯦꯜꯒ ꯂꯣꯏꯅ ꯑꯣꯜꯂꯦ꯫ ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯐꯝꯁꯦ ꯁꯥꯃꯤꯜ ꯑꯃ ꯏꯇꯧ ꯇꯧꯏ, ꯑꯩꯉꯣꯟꯗꯗ ꯎꯕꯒꯨꯝꯅꯁꯨ ꯇꯧꯏ, ꯃꯣꯏ ꯑꯇꯩꯁꯤꯡꯗ ꯍꯥꯏꯕꯁꯨ ꯀꯅꯥꯃꯠꯇꯅ ꯊꯥꯖꯕꯤꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ, ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯜꯂꯛꯑꯣ, ꯑꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯏꯃꯥꯅꯁꯨ ꯆꯠꯈꯤꯅꯨ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯏꯁꯦ, ꯑꯗꯨ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯒꯦ, ꯑꯗꯨꯒ ꯌꯥꯗ꯭ꯔꯒꯅ ꯑꯩꯁꯨ ꯍꯜꯂꯛꯑꯗꯧꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯥꯛꯇꯣ ꯊꯣꯡꯇꯣꯛꯎꯔꯣ, ꯑꯩꯁꯨ ꯍꯧꯒꯠꯂꯒ ꯆꯥꯛ ꯑꯃꯠꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯁꯨ ꯍꯧꯒꯠꯇꯨꯅ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯣꯏ ꯀꯥꯡꯕꯨ ꯃꯔꯛꯇ ꯑꯍꯜ ꯑꯃ ꯋꯥꯟꯊꯔꯦ ꯍꯥꯏꯗꯅ ꯏꯁꯤꯡ ꯂꯧꯕ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯩꯁꯨ ꯍꯥꯊꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯑꯍꯜ ꯑꯃ, ꯃꯃꯤꯠꯀꯗꯨ ꯉꯔꯪ ꯃꯇꯤꯟ ꯀꯣꯡꯒꯣꯟ ꯀꯥꯕ ꯃꯈꯩ ꯀꯔꯤꯅꯣꯃꯗ ꯂꯩꯔꯝꯃꯤ꯫ ꯏꯁꯤꯡ ꯊꯥꯔꯒꯁꯨ ꯀꯥꯟꯅꯗꯕꯗꯒꯤ ꯃꯣꯏ ꯑꯗꯥꯏꯗ ꯂꯩꯕ ꯃꯥꯏꯕ ꯑꯃ ꯀꯣꯏꯍꯪ ꯍꯪꯅꯔꯒ ꯃꯥꯏꯕꯗꯨ ꯇꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯃꯥꯏꯕ ꯌꯦꯡꯕꯗꯒꯤ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯈꯤ ꯅꯨꯄꯥꯗꯨ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯆꯠꯍꯧꯔꯣ, ꯁꯥꯏꯁꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯣꯛꯄꯅꯤ, ꯃꯥ ꯊꯦꯡꯅ ꯎꯛꯅꯕ ꯇꯧꯔꯒꯗꯤ, ꯅꯣꯏꯒꯤ ꯃꯔꯛꯇ ꯗꯁꯥ ꯁꯣꯟꯕ ꯃꯤ ꯌꯥꯎꯔꯝꯃꯒꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯟꯊꯔꯤꯕ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯁꯤꯗ ꯂꯩꯔꯅꯨ, ꯍꯟꯈ꯭ꯔో, ꯑꯁꯥꯏꯁꯦ ꯅꯣꯏ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯨ꯫ ꯑꯗꯨꯃꯥꯏꯅ မာꯏꯕꯗꯨꯅ ꯌꯥꯝꯅ ꯑꯀꯤꯕ ꯑꯃ ꯍꯥꯏꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯕꯅꯤꯅ ꯏꯁꯥꯗ ꯑꯀꯤꯕ ꯈꯔꯗꯤ ꯑꯩꯈꯣꯏꯁꯨ ꯄꯣꯛꯅꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯃꯣꯏ ꯃꯌꯥꯝ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯅꯨꯡꯗ ꯑꯩꯅ ꯆꯥꯛ ꯁꯨꯝ ꯊꯣꯡꯂꯤꯉꯩ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯆꯠꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯤ ꯍꯜꯂꯛꯏꯕꯣꯏ ꯅꯤꯡꯗꯅ ꯋꯥꯈꯜꯗ ꯀꯌꯥ ꯍꯦꯟꯗꯣꯛꯅ ꯈꯟꯖꯜꯂꯝꯗꯦ꯫
ꯑꯁꯨꯝꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯑꯩꯁꯨ ꯏꯊꯟꯇ ꯂꯩꯕꯗꯨ ꯇꯟꯕꯗꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯝꯃꯤ꯫ ꯑꯩꯁꯨ ꯊꯕꯛꯇꯣ ꯉꯥꯏꯍꯥꯛ ꯌꯥꯎꯔꯕ ꯃꯇꯨꯡ ꯏꯌꯥꯝꯕ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯄꯨꯡ ꯑꯃ ꯍꯦꯜꯂꯛꯄ ꯑꯗꯥꯏꯗ ꯊꯕꯛ ꯁꯨꯕꯗꯣ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯁꯦ ꯑꯩ ꯍꯩꯅꯗꯕ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯏꯁꯥꯗ ꯌꯩꯔꯛꯄꯒꯨꯝ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯤꯅ ꯑꯩꯁꯨ ꯊꯕꯛꯇꯨꯗꯤ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯁꯨꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃꯗꯤ ꯃꯣꯏ ꯃꯌꯥꯝꯅ ꯉꯁꯤꯗꯤ ꯁꯥ ꯆꯥꯁꯤ, ꯊꯧꯕ ꯅꯪ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯩꯔꯨꯁꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯏꯌꯥꯝꯕ ꯑꯩꯗꯤ ꯉꯝꯂꯣꯏꯀꯣ, ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯔꯦ, ꯆꯠꯂꯣ ꯍꯥꯏꯔꯒꯅ ꯃꯤ ꯑꯃꯒ ꯆꯠꯃꯤꯟꯅꯒꯦ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯌꯥꯝꯕꯗꯨꯅ ꯑꯃꯨꯛ ꯇꯣ ꯅꯪ ꯑꯃ ꯍꯥꯏꯕꯗ ꯂꯧꯗꯦ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯑꯃ ꯑꯣꯏꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯁꯥ ꯂꯩꯔꯨꯔꯒ ꯑꯩꯈꯣꯏꯁꯦ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯣꯏ ꯑꯇꯩꯗꯤ ꯍꯤꯗꯥꯛꯁꯨ ꯂꯣꯏꯅ ꯊꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒꯗꯤ ꯊꯛꯑꯝꯗꯦ꯫ ꯌꯨ ꯉꯥꯎꯔꯕꯅꯤನ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯃꯨꯛ ꯃꯣꯏꯁꯦ ꯂꯩꯅꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒꯅ ꯀꯩꯅꯣ ꯆꯈꯥꯏꯔꯤꯕꯁꯤꯡꯗꯨ ꯈꯔ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯋꯥꯟꯊꯔꯛꯈ꯭ꯔꯕ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯃꯥꯁꯦ ꯁꯥꯔꯩ ꯍꯧꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯐꯤꯡ ꯐꯤꯡ ꯀꯥꯎꯔꯒ ꯀꯩꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗ ꯇꯧꯔꯛꯏ꯫ ꯃꯌꯥꯝꯁꯨ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯗꯅ ꯑꯍꯤꯡ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯑꯩꯈꯣꯏ ꯈꯨꯂꯥꯒꯤ ꯃꯅꯤꯡ ꯃꯌꯥꯁꯦ ꯁꯞꯇ꯭ꯔ ꯑꯃ ꯇꯧꯔꯛꯏ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯏꯕꯗꯨ ꯀꯧꯔꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯍꯜ ꯑꯃꯒ ꯑꯩꯒꯁꯦ ꯒꯥꯔꯤ ꯏꯟꯊꯣꯛꯑꯒ ꯃꯃꯥꯡꯗ ꯂꯥꯏ ꯈꯨꯔꯝꯕꯤꯈꯤꯕ ꯃꯥꯏꯕ ꯑꯗꯨ ꯑꯃꯨꯛ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯂꯝꯕꯦꯟꯗ ꯌꯥꯔꯛꯇꯦ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯊꯧꯕ ꯒꯥꯔꯤ ꯌꯥꯈꯤꯗ꯭ꯔꯦ, ꯀꯩꯗ ꯌꯥꯗ꯭ꯔꯤꯕꯖꯥꯠꯅꯣ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯉꯣꯁꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯀꯩꯗ ꯌꯥꯗ꯭ꯔꯤꯅꯣ ꯍꯥꯏꯗꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ, ꯊꯥꯎꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯌꯥꯎꯔꯤꯅꯤ꯫ ꯑꯩꯁꯨ ꯁꯨꯝ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯑꯍꯜ ꯑꯗꯨꯗ ꯁꯤꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ, ꯏꯜꯂꯁꯦ ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗ ꯌꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯑꯃꯃ ꯃꯔꯛ ꯑꯗꯨꯗ ꯁꯨꯝ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯉꯛꯄꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯃꯣꯏ ꯑꯗꯥꯏꯒꯤ ꯀꯦꯃꯦꯇꯣꯔꯤꯌꯝ, ꯃꯣꯏ ꯃꯪ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯛꯇ ꯃꯪ ꯑꯗꯨ ꯂꯩꯔꯝꯕꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯗꯨꯗꯁꯨ ꯑꯩꯅ ꯇꯥꯃꯣꯁꯦ ꯌꯥꯝ ꯃꯪ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯂꯩꯔꯤꯁꯦ, ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯥꯛꯑꯣꯁꯦ, ꯑꯩ ꯏꯜꯂꯛꯑꯒꯦ ꯑꯁꯥꯏꯁꯦ ꯈꯤꯇꯪ ꯍꯦꯟꯗꯣꯛꯁꯤ ꯍꯥꯏꯗꯅ ꯒꯥꯔꯤꯗꯣ ꯏꯟꯒꯦ ꯇꯧꯔꯛꯄꯗ ꯃꯪ ꯑꯗꯥꯏꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯕꯕꯥ ꯍꯥꯏꯗꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯏꯕꯥꯅꯤꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯕꯥꯅꯤꯁꯨ ꯀꯤꯗꯅ ꯒꯥꯔꯤꯗꯣ ꯊꯨꯅ ꯏꯜꯂꯒ ꯑꯗꯥꯏꯗꯒꯤ ꯈꯤꯇꯪ ꯍꯦꯟꯗꯣꯔꯛꯄꯒ ꯑꯩꯅ ꯒꯥꯔꯤꯗꯣ ꯑꯃꯨꯛꯇꯪꯒ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯁ꯭ꯇꯥꯔꯠ ꯇꯧꯕꯗ ꯑꯉꯛꯄꯅꯤ, ꯃꯪ ꯃꯄꯥꯗꯣ ꯈꯤꯇꯪ ꯍꯦꯟꯗꯣꯔꯛꯄꯒ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠꯁꯦ ꯕꯪ ꯂꯥꯎꯅ ꯍꯧꯔꯛꯏ꯫ ꯑꯍꯜ ꯑꯗꯨꯗꯁꯨ ꯑꯩꯅ ꯂꯥꯛꯑꯣ ꯇꯥꯃꯣ ꯁ꯭ꯌꯥꯝ, ꯃꯑꯣꯡ ꯑꯃꯗꯤ ꯃꯣꯏ ꯑꯁꯥꯏꯁꯦ ꯍꯥꯏꯗꯅ ꯒꯥꯔꯤꯗꯣ ꯊꯨꯅ ꯊꯧꯔꯛꯑꯒ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯅꯦ ꯍꯥꯏꯗꯅ ꯇꯧꯔꯤꯗꯨꯁꯨ ꯍꯦꯛ ꯎꯕꯗ ꯀꯤꯕ ꯑꯃ ꯄꯣꯛꯏ꯫ ꯃꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯏꯁꯨꯛ ꯍꯦꯛ ꯁꯣꯛꯑꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯀꯣꯟꯅ ꯃꯥꯏꯕꯗꯨ ꯎꯅꯔꯒ ꯃꯥꯏꯕꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯒꯥꯔꯤ ꯑꯗꯨꯗ ꯅꯝꯁꯤꯜꯂꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯉꯁꯥꯏ ꯒꯥꯔꯤ ꯌꯥꯔꯛꯇꯕ ꯃꯪ ꯃꯄꯥꯗꯣ ꯑꯗꯥꯏ ꯃꯄꯥ ꯌꯧꯔꯛꯄꯗꯨꯗꯁꯨ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯁꯥꯏꯗ ꯅꯇꯤꯟꯗꯨ ꯁꯤꯠꯇꯣꯛꯑꯝꯃꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯏꯕꯥꯅꯤꯁꯨ ꯑꯗꯥꯏꯗ ꯇꯤꯟꯁꯤ ꯊꯨꯏ ꯁꯤꯠꯇꯣꯛꯑꯝꯃꯤ꯫ ꯎꯆꯤꯟꯅꯥꯆꯤꯟ ꯈꯣꯜꯂꯥꯗꯨ ꯌꯧꯔꯦ꯫ ꯑꯩꯈꯣꯏꯅ ꯈꯣꯜꯂꯥꯗꯣ ꯍꯦꯛ ꯌꯧꯕꯒ ꯉꯁꯥꯏ ꯋꯥꯟꯊꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯍꯜ ꯑꯗꯨ ꯃꯣꯏ ꯃꯌꯥꯝꯅ ꯃꯁꯥꯗꯣ ꯊꯧꯔꯤ ꯊꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏ ꯑꯇꯩꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯁꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯍꯪꯉꯨꯕꯗ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯗꯤ ꯋꯥꯟꯊꯗꯨꯅ ꯂꯩꯍꯧꯕ ꯑꯍꯜ ꯑꯗꯨ ꯁꯣꯅꯣ ꯆꯨꯕꯒꯤ ꯃꯑꯣꯡꯗ ꯃꯣꯏ ꯃꯌꯥꯝꯁꯤꯗ ꯑꯃꯃꯝ ꯑꯣꯟꯁꯤꯜꯂꯒ ꯃꯌꯥꯅ ꯈꯔ ꯆꯤꯛꯀꯦ ꯇꯧ, ꯈꯧꯔꯤ ꯈꯔ ꯃꯦꯜꯂꯛ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏ ꯍꯥꯏ꯫ ꯑꯗꯨꯗ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯄꯥꯗꯨ ꯊꯧꯔꯤ ꯊꯨꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨ ꯂꯥꯛꯑꯒ ꯋꯥꯟꯊꯔꯤꯕ ꯅꯨꯄꯥꯗꯨ ꯂꯥꯏ ꯈꯣꯏꯔꯝꯃꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯀꯣꯟꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅꯗꯤ ꯅꯍꯥꯟꯅ ꯃꯥꯁꯦ ꯃꯌꯨꯝꯗ ꯊꯥꯈ꯭ꯔꯣ ꯍꯥꯏꯕꯅꯤ, ꯅꯣꯏꯁꯨ ꯃꯑꯣꯡ ꯑꯃꯒꯤ ꯃꯤ ꯉꯥꯛꯇꯅꯤ, ꯃꯊꯪꯗꯤ ꯑꯩ ꯀꯧꯕ ꯂꯥꯛꯑꯅꯨꯀꯣ, ꯐꯅ ꯑꯩꯅ ꯁꯤꯗ ꯅꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯒꯁꯨ ꯃꯁꯤ ꯀꯔꯤꯃꯇ ꯀꯥꯟꯅꯔꯣꯏꯅꯦ, ꯖꯒꯥꯁꯤꯗꯤ ꯀꯔꯤꯅꯣꯃꯅꯤ, ꯅꯣꯏꯅ ꯈꯪꯉꯣꯏ ꯃꯥꯏꯕꯗꯨꯅ ꯁꯥꯎꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯊꯥꯡꯉꯩꯁꯤꯡꯅ ꯃꯥꯏꯕꯗꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯈꯣꯏꯁꯦ ꯈꯣꯜꯂꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯅꯔꯛꯏ, ꯀꯥꯟꯅꯗꯦ, ꯈꯨꯠꯁꯨꯃꯟ ꯂꯣꯏꯅ ꯂꯧꯊꯣꯛꯑꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯆꯠꯈ꯭ꯔꯁꯤ, ꯑꯗꯣ ꯁꯤꯗ ꯅꯣꯡ ꯅꯤꯅꯤꯗꯤ ꯄꯟꯊꯈꯤꯗꯕ ꯌꯥꯈꯤꯔꯣꯏ, ꯉꯁꯤꯃꯛ ꯍꯦꯛꯇ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯄꯨꯟꯅ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒꯁꯨ ꯇꯨꯝꯃꯝꯗꯥꯏ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯛꯄꯗꯒꯤ
Nang tumlamo ay mapalong tatukhige, mapanam na tungningi hayrami. Imanabaduna so hoit pare thuro, ay di tumningi tumamage hayrei. Ay na so hoit haramagay sumapan thuge haydana thorakpada. Ay gilukham masida kanano khangdaba mana thara ami. Adumna tawrakpaduday so khangkle khangladuna, hayduna maning handuna tusalami. Maduday so sidi mong manik handuna, turibado puklang na hawgalaga, ay sa kwalada sangay. Ay na hekzangakpaga imanabaduday na warido tamami. Ay giwado taraga imanabaduday mo damo. Itaw lang pwede suba hayriba sidi, sumay na karadi mayuk na batay. Aduna tenga kanda na tanda thokano, hayang kaya ay gadum thuminasi. Imanabagi wado day namo. Itaw ay sida kuy na laybang amaroy. Mamay thangda ay ngawraga satpa soidre. Aduna ay hayang magyumdahan kragi. Nang suhala siya ay gapun na. Ay giwado day imanabaduna so. Itaw ako'y ngasay wata na kradudi. Nung ninida ngayri kay no sida laydo si hayre. Ay namo itaw ay di ngamaro hayang iyamada hayraga. Ay gikusuman krado puraga ay di yumdahan za kragi. Asuna numito so hokirami nung hingalaga. Ay na ahalado da hayrami. Ay halagi nga si haydana. Yamado na so ay giwado da. Kras hawning na sum na hayre. Tawba ng subaduk pazana ngang nakraga. Yama giwado da iso hawning na hayrami. Yama masay na simden sajan da hayba nati. Nakwila sada toklaga kangani. Yare ay pasaga matalog zeraroy. Ay yung da halagi. Si haram doon ay so tabag sa pamadudagi toglaga. Sorok ta gari ngay doon na layrami. Asum na ina yung yorok doon na wari puma imapapamadi ay ginupida mo'y daloy na tamami. Mo'y so ay giwado taraga sum na hayrei. Ibo lang pa'y hayda na no'y gidudi mi taba karawat pa zagawirang gani. Nang nahalawri siyam na pare, asway ang amyaw dringay da. Pare nang suhurin numidaw ngayram do, layong takwayram toksi. Iba amay ba matagkawruk hige. Asi haram do na baba sumay ba tiba sat kirami. Asway na tingnar kibasing do ningsing, may ba do na wari lirami. Asum na baba na may ba do purak do na ibo koktok samtok pirami. May ba do na sukari su tawro, lang payda lang gilay tingnar pa ni, ay na koktok samtok pirabani. Asum na numit karani hawkraba matungda, lang payda lehuri ba iyamba singa dusu, mo'y so halag do na iginakta laami. Imana mo'y lagpa do na ibo mapanda kaurak padagi, ay sumapanda thok do na, iyamba singa do da hangami, iyamba karilay ragi, ay giwado na mo'y nasusun na kumai. Tawba nang akwada yamna sauramani, ay sukang dabadagi dum nangangkibani. Ado nang sakraba matungdagi day gimisida so, masiyang marangoy na kay kayo uba hawraglabani. Ay so dum na tawrok padagi yung dadum hala si hayna duna, ako si Loy na tuwara abani. Ado ako'y napayri ba yung dawar sa wana Loy salam labani. Hekloy baga mahazon nagi pasalaw dun na laibasi. Lailay ti habayaban nati ko lailay, ay so ay nating na badagi yamna kikrabani. Nang heksaki baga buinaw na so, ay muna nangunda tingnar kibasing duloy na tamay. Ay so isada tingnarabani na, kung natangda nang nahiram mo do tazarak na, ako'y so yung natuna halabani. Ay nasohoy niya mahusik di ay lang paigi, taba amatay yaw kong amzararoy. Matungda di ay so hawbirano. Ay gawado na iyama do na tawba, sidi mapamapam na puri. Ako'y nasukoy na surok pada sumay na tawba, kaya di pakpak di tingna di, handa kisina ahambani. Miyam na taba mapam na subada di, karisu tawdabani. Matangda di miyam na taba mapam do'y na hayraglagi. Ado ko na laibasi naging matang karagi, kusuman do pigi hay do na laibani. Ay naso yama yari da ay lagzararoygi, ay nasurami do so taso pabanati. Ay gawado na yama do na yung wanda ying do na sumnahari. Tawba ng silog da bayaroy, ay wanda sounding ni bro nang bo. Ay so dom na harap pa do na nati yamba. Adumay na haibino ay sumnungay tataw pa ni, tapa na suramba na tabaduda. Yama do na sukay desi. Nang nasuramba numit kay ay nahay na do na, nang gikusuman do laubira ba ni, siya pa'y sa lohay da na, ay gikusuman karado pirei. Masigay matong yam na nungay tabat taja dabat tawdo masutoki. Mamang na to'y na wantagan ba ahalado, ako'y na yung dahan kraba matong. Matang kralay magamati itong laikide, madudaw ko so ang agpaki ba mapong narami. Maya mahamagi warisi matang asay daluay zari, ani subo warisi mukmayam da kudon tamzari. Warisi baba na kung tanga masoy na tango badagi, torok pa tagdo magi wari uiduribani. Aygi silinaw siyam na yami, nupi mari nupati ani kagdani. Pingay na pingay giway kragaso, sauraba matamdadi silinaw yambani na, babay mana ako'y gidamakta honabada, awaba mo uirami. Ako'y siyam na wana hawrak pa magtinati,
ꯕꯕꯥꯒꯤ ꯑꯗꯨꯝ ꯂꯧꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯛꯏꯅꯤ꯫ ꯃꯁꯤꯗ ꯀꯣꯟꯅ ꯐꯤꯕꯝ ꯇꯥꯔꯛꯇ꯭ꯔꯤꯁꯤꯅ ꯅꯨꯄꯤ ꯃꯔꯤ ꯑꯣꯏꯕꯅꯤꯅ ꯃꯊꯪ ꯂꯨꯍꯣꯡꯉꯛꯄꯗ ꯏꯃꯨꯡꯁꯤ ꯁꯨꯝ ꯇꯝꯅ ꯋꯥꯊꯕ ꯍꯧꯔꯛꯏ꯫ ꯏꯆꯦ ꯃꯔꯤ ꯂꯨꯍꯣꯡꯕꯗ ꯕꯕꯥꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯨꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯈꯖꯤꯛꯇꯒꯤ ꯁꯨꯝ ꯌꯥꯝꯈꯠꯂꯛꯇꯅ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞꯀ ꯀꯩꯒ ꯁꯨꯝ ꯍꯨꯟꯕ ꯉꯝꯃꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯃꯌꯥꯝ ꯑꯁꯤ ꯃꯤꯅ ꯁꯨꯝ ꯇꯝꯅ ꯂꯧꯈꯤ꯫ ꯑꯗꯨꯅ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯇꯣꯟꯕꯕꯨ ꯍꯧꯈ꯭ꯔꯒꯗꯤ ꯋꯥꯊꯔꯛꯄ ꯈꯪꯍꯧꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯒ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯁꯤꯒꯁꯨ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯁꯨ ꯅꯣꯝꯃꯤ, ꯌꯨꯝꯗ ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯐꯅ ꯀꯟꯅ ꯁꯨ ꯅꯣꯝꯃꯒꯁꯨ ꯀꯌꯥ ꯏꯀꯥꯟ ꯀꯥꯟꯅꯗꯦ꯫ ꯕꯕꯥꯁꯨ ꯍꯥꯟꯅꯗꯤ ꯃꯤꯅ ꯏꯖꯠ ꯌꯥꯝꯅ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯋꯥꯊꯔꯛꯑꯕꯅꯤꯅ ꯃꯤꯅꯁꯨ ꯕꯕꯥꯁꯤ ꯏꯖꯠ ꯊꯝꯗꯕ ꯍꯧꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯑꯍꯤꯡꯁꯤꯗ ꯃꯤꯀꯞ ꯊꯣꯔꯛꯇꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯛꯑꯦ ꯍꯥꯏꯗꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯌꯦꯅꯈꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯣꯝꯗ ꯃꯤ ꯑꯃ ꯃꯔꯨꯡ ꯁꯣꯟꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯑꯗꯣꯝꯗ ꯁꯨꯝ ꯇꯞꯅ ꯆꯪꯁꯜꯂꯨꯕꯁꯤꯗ ꯕꯕꯥꯁꯦ ꯀꯩꯒꯨꯝꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯕꯕꯥꯗ ꯕꯕꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯗꯤ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯦꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯊꯣꯔꯛꯏꯕ? ꯊꯨꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯗꯅ ꯇꯥꯜꯂꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯑꯣ ꯕꯕꯥ ꯖꯥꯠꯀꯤ ꯊꯕꯛꯁꯤ ꯇꯧꯕ ꯍꯧꯔꯛꯑꯕꯣꯏꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯔꯦ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥꯒ ꯑꯩꯒ ꯎꯅꯔꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯃꯥ ꯅꯪ ꯕꯕꯥꯅ ꯇꯧꯔꯤꯁꯤ ꯈꯪꯕ꯭ꯔꯥ? ꯈꯪꯉꯝꯒꯗꯕꯗꯤ ꯃꯥꯜꯂꯤ꯫ ꯏꯃꯥ ꯅꯪ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯄꯥ ꯀꯩꯗꯧꯔꯒꯦꯅꯦ? ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯕꯕꯥꯅ ꯇꯧꯔꯤꯁꯤ ꯅꯪ ꯊꯥꯡꯉꯩ ꯁꯦꯡꯅ ꯈꯪꯗꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯕꯕꯥꯁꯦ ꯂꯥꯏ ꯁꯥꯟꯅꯔꯦ, ꯕꯨꯠ ꯁꯥꯟꯅꯕ ꯀꯥꯏꯗꯣ ꯕꯕꯥꯁꯦ ꯇꯧꯔꯕꯅꯦ꯫ ꯉꯔꯥꯡ ꯑꯩꯅ ꯑꯊꯦꯡꯕꯗ ꯍꯧꯒꯠꯄꯗ ꯊꯦꯡꯅꯔꯦ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯃꯥꯏ ꯊꯣꯛꯄꯅꯦ꯫ ꯅꯪꯁꯨ ꯅꯪ ꯅꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧ꯫ ꯅꯄꯥꯅ ꯇꯧꯕꯗ ꯌꯦꯡꯁꯜꯂꯨꯅꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯣ ꯑꯗꯨꯗꯤ ꯏꯃꯥ ꯕꯕꯥꯅ ꯇꯧꯔꯤꯁꯤ ꯅꯪꯁꯨ ꯈꯪꯕꯣꯏꯔꯦ꯫ ꯐꯔꯦ ꯍꯣꯠꯅꯕꯤꯌꯨ, ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯖꯥꯠꯀꯤ ꯊꯕꯛ ꯇꯧꯔꯛꯑꯕꯅꯤꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯊꯦꯡꯅꯔꯒꯁꯨ ꯋꯥꯈꯜꯗꯕꯨꯗꯤ ꯑꯩꯁꯨ ꯀꯌꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯈꯨꯔꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯀꯩꯅꯣ ꯑꯉꯛꯄ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯤꯅꯕꯨ ꯊꯥꯖꯜꯂꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯀꯥꯏ ꯃꯤꯁꯦ ꯋꯥ ꯈꯔ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨ ꯋꯥꯈꯜꯗ ꯀꯌꯥꯕꯨ ꯈꯟꯖꯜꯂꯨꯗꯦ꯫ ꯇꯧꯕꯇꯕꯨ ꯅꯣꯡꯃꯒꯤ ꯏꯈꯨꯔꯥꯒꯤ ꯃꯌꯨꯝꯁꯤ ꯇꯝꯅꯕꯗ ꯂꯩꯕ ꯉꯝꯃꯛꯈꯤꯗꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯪꯉꯛꯏ, ꯏꯅꯥꯎꯇꯣꯟ ꯄꯥꯎ ꯑꯁꯤ ꯇꯥꯗ꯭ꯔꯣ? ꯅꯣꯏꯅ ꯈꯨꯔꯥ ꯊꯣꯛꯄ꯭ꯔꯥ ꯃꯨꯍꯦꯟꯗꯣ? ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯇꯝꯅꯕꯗ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯅꯦ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯇꯧꯔꯛꯏꯕ ꯃꯤꯗꯨꯕꯣ ꯅꯣꯏ ꯃꯁꯛꯄꯣ ꯈꯪꯉꯕꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯈꯪꯕꯅꯣ? ꯈꯪꯗꯦ, ꯈꯪꯉꯒꯁꯨ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯅꯤꯒꯦ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯃꯣꯏꯗꯣ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯕꯕꯥꯆꯧꯗ ꯆꯤꯡꯅꯔꯤꯅꯤ꯫ ꯕꯕꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯕꯕꯥꯆꯧꯁꯤ ꯃꯇꯝ ꯑꯃꯗ ꯂꯥꯏ ꯁꯥꯟꯅꯕꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯍꯟ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯆꯧꯁꯦ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯇꯧꯔꯝꯕꯅꯤꯅ ꯃꯤꯅ ꯕꯕꯥꯆꯧꯗ ꯑꯗꯨꯝ ꯏꯆꯤꯡꯗ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯣꯏꯅ ꯆꯤꯡꯅꯔꯤꯕ ꯃꯤꯗꯣ ꯃꯁꯛ ꯈꯪꯕꯅꯤꯅ ꯈꯔ ꯉꯥꯛꯁꯟꯅꯔꯝꯃꯒ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯀꯣꯟꯅ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯀꯩꯅꯣ ꯃꯉꯣꯟꯗ ꯈꯔ ꯉꯥꯡꯕꯤꯔꯛꯑꯕ ꯃꯥꯜꯂꯤ꯫ ꯃꯥꯁꯨ ꯁꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯩꯈꯣꯏꯕꯨ ꯕꯨꯠ ꯁꯥꯟꯅꯕ ꯏꯃꯨꯡꯗꯧꯅ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕ ꯍꯥꯏꯗꯅ ꯁꯥꯎꯅ ꯍꯜꯂꯛꯏ꯫ ꯑꯩꯅꯁꯨ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯑꯉꯥꯡ ꯃꯥꯟꯅꯔꯨꯅꯨ, ꯈꯪꯖꯟꯅꯗꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯍꯜꯂꯛꯎ, ꯃꯄꯥꯟ ꯊꯣꯛꯎꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯕꯨꯠ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯏꯈꯨꯔꯥ ꯑꯗꯨ ꯕꯕꯥ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯤ ꯃꯁꯛ ꯂꯣꯏꯅ ꯈꯪꯉꯤꯀꯣ, ꯁꯥꯒꯩ ꯃꯁꯦꯟ ꯉꯥꯛꯇꯅꯤ, ꯇꯧꯔꯛꯀꯅꯨ, ꯑꯩꯈꯣꯏ ꯅꯣꯏ ꯂꯣꯏꯅ ꯏ ꯇꯥꯟꯅꯅꯤ꯫ ꯑꯍꯥꯟꯕ ꯇꯝꯕ ꯍꯧꯔꯛꯄꯒꯤ ꯁꯥꯒꯩꯒꯤ ꯃꯤꯗ ꯍꯥꯟꯅ ꯆꯌꯦꯡ ꯇꯝꯕ ꯀꯥꯏꯗꯔꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯑꯩꯈꯣꯏ ꯈꯪꯕꯣꯏ ꯈꯪꯕ꯭ꯔꯣ ꯅꯪꯅ ꯑꯇꯩꯗ ꯇꯧꯔꯨꯆꯣ? ꯉꯁꯤꯗꯩ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯅ ꯕꯕꯥꯗ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯑꯩꯅ ꯅꯠꯇꯦ ꯀꯥꯏꯗꯅ ꯍꯥꯏꯗꯦ꯫ ꯃꯥꯅ ꯑꯣꯏꯅ ꯏꯈꯨꯔꯥ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯒ ꯅꯋꯥ ꯂꯧꯗꯦ ꯀꯥꯏꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯕꯕꯥꯗ ꯕꯕꯥ ꯀꯩꯅꯣ ꯍꯥꯏꯔꯝꯃꯤꯁꯤ? ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯕꯕꯥ ꯅꯪꯕꯨ ꯇꯁꯦꯡꯅ ꯇꯧꯔꯨꯔꯕꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯍꯦ ꯑꯉꯥꯡ ꯇꯥꯅꯤꯡꯗꯦ, ꯅꯪ ꯑꯃ ꯁꯨꯕ ꯍꯥꯏꯔꯝꯃꯒ ꯕꯕꯥꯁꯦ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯕꯕꯥꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯊꯪ ꯅꯧꯅ ꯕꯨꯠ ꯁꯥꯟꯅꯕ ꯇꯝꯈꯠꯂꯛꯄꯒꯤ ꯅꯣꯡꯃꯅ ꯏꯃꯨꯡ ꯑꯃꯗ ꯕꯨꯠ ꯊꯥꯖꯤꯟꯕ, ꯅꯣꯡꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯃꯨꯡꯗ
ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯕꯕꯥꯅ ꯄꯨꯠ ꯊꯥꯖꯟꯗꯨꯅ ꯆꯠꯊꯕ ꯍꯧꯔꯛꯏ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯕꯕꯥꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯗꯤ ꯈꯪꯉꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯐꯥꯎꯕ ꯇꯥꯟꯅꯗꯨꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯕꯕꯥꯅꯅꯤ ꯈꯪꯉꯛꯄꯗꯒꯤ ꯕꯕꯥꯕꯨ ꯈꯥꯝꯅꯕ ꯑꯩꯁꯨ ꯐꯅꯌꯥꯝꯗꯤ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯕꯤꯔꯝꯗꯦ꯫ ꯏꯃꯥꯗ ꯁꯣꯏꯅ ꯏꯃꯥ, ꯕꯕꯥꯅ ꯀꯗꯥꯏꯗꯒꯤꯅꯣ ꯇꯝꯃꯛꯏꯕ ꯊꯕꯛ ꯑꯁꯤꯕꯨ ꯏꯃꯥꯅ ꯈꯔ ꯊꯤꯡꯕ ꯌꯥꯗ꯭ꯔꯣ? ꯃꯤꯅ ꯈꯪꯗ꯭ꯔꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯅꯗꯤ ꯈꯪꯉꯤ꯫ ꯀꯣꯟꯅ ꯅꯣꯏ ꯕꯦꯔꯥ ꯀꯥꯔꯛꯀꯅꯤꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯣꯏ ꯅꯥꯄꯟꯗꯒꯤ ꯇꯝꯃꯨꯔꯤ ꯑꯣꯏꯔꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯒꯁꯨ ꯇꯥꯔꯣꯏ꯫ ꯅꯄꯥꯁꯦ ꯃꯥꯗꯤ ꯅꯨꯡꯉꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯕ ꯈꯪꯗ꯭ꯔꯦꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯐꯅꯌꯥꯝ ꯊꯤꯡꯅꯕꯗꯤ ꯍꯣꯠꯅꯖꯩ꯫ ꯕꯕꯥꯅ ꯂꯥꯏ ꯁꯥꯟꯅꯔꯤꯗꯨ ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯃꯤꯒꯤ ꯏꯃꯨꯡ ꯑꯃꯗ ꯕꯨꯠ ꯊꯥꯖꯤꯜꯂꯨꯗꯅ ꯏꯃꯨꯡ ꯑꯗꯨꯅ ꯈꯨꯟꯒꯤ ꯏꯁꯣꯔꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯀꯩꯅꯣ ꯀꯠꯊꯣꯔꯛꯄꯗꯒꯤ ꯕꯕꯥꯁꯦ ꯈꯪꯍꯧꯗꯅ ꯇꯦꯡꯕꯥꯜꯂꯛꯄꯗꯒꯤ ꯈꯨꯟꯒꯤ ꯏꯁꯣꯔ ꯑꯗꯨꯅ ꯕꯕꯥꯒꯤ ꯊꯋꯥꯏꯃꯤꯁꯤ ꯈꯪꯊꯠ ꯍꯦꯛ ꯊꯠꯄꯤꯔꯝꯃꯤ꯫ ꯕꯕꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯗ ꯏꯃꯥꯗꯤ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯣꯏꯕꯨ ꯐꯅꯌꯥꯝꯗꯤ ꯊꯤꯡꯖꯈꯤꯕꯅꯤ꯫ ꯃꯤꯁꯨ ꯏꯁꯣꯔꯗ ꯀꯠꯊꯣꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯕꯕꯥꯗ ꯇꯦꯡꯕꯥꯜꯂꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯕꯕꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫